Loyalam E-PAO tabi bakudima po hitong susmitana namitangi po pizari aham dapat headline. Lebak astina ahanba oina IDP singi warushin ama athubada puraknaba honagani haina CM na Houdokhre. Deputy CM Nemcha Kipgengi Effigy Thakhre Kuki zo area da total shutdown Laothokhre. Governor na Taranithoi Suba Manipur Legislative Assembly mifam Houdokhre Kuki MLA Amata Yaokhre. Pausandona Pijari Lengak astina ahanba oina IDP singi warushin ama athubada puraknaba honagani haina CM na phongdorakli. Lengak astina tawgadaba thabak thoram singdi yamna pam yami adubu khwaidigi ahanba oina kangluki irang na maram oiraga lanjalaktuna tongan relief camp to leriba IDP singi warushin ama athubada puraknaba honagani haina Chief Minister Kipgengi ngasi konungda leriba Sri Govindaji Temple da chatuna lai khurmagi khongchat amaga mari lenena phongdokhre. Mahakna makhatana haikibada hauzik mangda taduna leriba khwaidigi maru oiba isu asi yumda hanjinba ngamdana leriba Kuki amasung Maitei nakal animaki IDP sina thenariba awaba asini irang astina lamdam asigi mipum khudimakta awa chaitheng kaya piri adubu khwaidigi chawna chaitheng phangliba asi IDP singni athubada irang asigi warushin puraknaba amasung IDP sing mayumemda hanjinba yanaba honabada anoba lengak asina angamba thakta honagani haina phongdokhi. Chief Minister Kipgengi khongchat aduga mari lenana hauzik yamna kanna semgat sagatpagi thabak chathariba Sri Govindaji ki Temple ki phibam yengsing bagalunana Pandit Loisang amasung Maru Loisang da su changduna yumjaw lairembi ibudaw nongshaba amasung ibudaw pakhangbagi mafamda khurumduna lebak ingna chikna mara tapna panaba thongni jakhi. Deputy CM Nemcha Kipgengi Effigy Thakhre Kuki zo area da total shutdown Laothokhre. Kuki zo gi separate administration demanga mari lenana Manipur da popular government amasemada Kuki zo MLA singna saru yadaba haiba akanma warip lauringaida Kangpokpi Kendragi MLA Nemcha Kipgengi Deputy CM oina wasak laukhibagi mayokta penadraba Kuki zo singna ngasi ayuk anganbadagi Chuchampur district ki Toibongda banchathaba hokre. Cycle da yamlaba Kuki miyamna Deputy CM Nemcha Kipgengi Effigy Thakhre. Kotugi Maikadigi Hayeng Kangpokpi District Headquarters sa emergency mifam kaukhibaga lunana mifam asi loidraba phawba Kangpokpi District Headquarters sa total shutdown Laothokhre. Marak asida Joint Forum of 7 JF7 gi Maikadigi Hayeng February 3 ki ayu pung 3 tagi numidang waramgi pung 3 phawba Kuki jo singna tariba jaga singda total shutdown Laothokhre. Chuchampur district ki Toibongda ngasi ayu anganbadagi hauna chathakiba bangi khongjang adugi manungda protesters singi lambi sorokta thoktuna achat awong sing thengki adubu pamdaba thodok singdi thokide. Governor na Taranithoi Suba Manipur Legislative Assembly mifam Houdokhre Kuki MLA Amata Yaokhre. Taranithoi Suba Manipur Legislative Assembly ki Tare Suba Session Manipur ki Governor Ajay Kumar Bhalana Houdokhre. Aduma po ngasi pangthokiba Assembly mifam aduda Kuki zogi MLA Amata saruk yakhide. Ngasi nungthel pung mari taba matamda Manipur Legislative Assembly ki Speaker Thoktom Saitabratana chair loduna Houdokiba Assembly Session aduda Governor na State asida President role leringai manung chahi amarrongi matam asida tongan ba Department State amasung Center ki scheme singi makhada paikhatkiba achievement singi matangda mahaki address thamki. Ngasi pangthokiba Assembly Session aduda Chief Minister Kipgengi lengak asina seat arrangement gi matangda ahongba kaya ukhi. Anoba Chief Minister oiraba Kipgengi thangnana phamgadaba Deputy CM oina wasak lokhraba Nemcha Kipgengi mafam adu hangdona lekhi. Mathang sita Govindas Konthozam amasung Maugi MLA su oiriba Deputy CM Losi Dikhoga phaminakhi. Mamangi roda Minister oina wasakiba Wangoigi Khuraizam lokena hanagi Chief Minister N Virenga mamangda phaminakhi. N Viren gilengakta Minister oiramba sing ani shuba roda haibati MLA TH Bishojit, MLA S Ranjan, MLA TH Basanta Kumar, MLA H Tingo amasung MLA Awangbam Newmai na chingba sing phamki. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Kuki lalauba masel nongmai kapnakhre.
Kangpokpi district ki manung chanba Mark Top Hills Range area da ngasi ayu non su group ama oiriba UKNA amasung su group ama oiriba KNFC anigi marakta akano mongda Khuthoknakhre haina press na phangba paw man hairi paw asina makatana haribadi Khuthoknabagi thodok adu ngasi ayu pung 10 khar helakpa adwaida thokibani Mark Top Hills asi Kangpokpi district ki Cycle police station na konba area ni Khuthoknabagi paw adu hek phangbaga henba Central Forcing mafam adu da changsingki Central Forcing changsing khraba matungdagi nakal anina Khuthoknabagi thodok adu makhatana thoknakhidre adubu mafam adu da henba security ki chang thorang hena kankharankhre hari Anoba lengak asida maitei pangal amabu minister Pidrabadi BJP gi mayokta election campaign chathagani haina MMWO na phondorakli Chief Minister Y Kemcha na luchingba anoba lengak asida maitei pangal MLA amabu minister oina hapiyu karigumba haptaba tarabadi lakadoriba tarahumdo shuba Manipur Legislative Assembly mikhalda maitei pangal singna tariba kendra singda BJP da vote pidanaba campaign chathagani haina maitei pangal welfare organization sinduna ngasi press club da pangthokiba pawgi mifam amada lup asigi president MS Sesaba na Houdokhre Mahakna makhatana haikibada haukiba chahi lisingani kulhumdagi me ahumdagi tholakiba yurang asina maram oiraga Chief Minister N Viren resign tawkhraba matung PR lengak lakraba matungda BJP gi central leaders singna khanaraga Manipur Popular Government amat nauna lakiba asi organization asiki maikaidagi thagatba amasung nungaiba phongdoklakli nauna lakliba lengak asina landam asida leriba miyamgi apamba sing adu khangna amadi leiriba issue sing asi khanaduna santi amasung tangdulai taba phibam ama soiduna purakani habagi thazaba lei PR na maram oiraga tonganba relief camp singda changjafam lauduna leiriba IDP sing makhoi gi hanigi mayum makai singda hanjin hannaba thorang sing pakhalagani habagi thazaba su lei haina phongdokhi Deputy CM Nemcha Kipgen Hapada Lupa Lakun MLA LM Khokte amasung Ngarsanglur Sanate Hatpada Lupa Lak Tara Pigani Laothokhre security ka khanhakre Chief Minister Yumnang Kemchana Luchingba Popular Government na Deputy Chief Minister Oina Wasak Lokraba Kangpokpi Kendragi MLA Nemcha Kipgen Hapada Lupa Lakun Wasak Lobugi Thoram aduda yaukiba Tipai Muk Kendragi MLA Ngursanglu Sanate amasung Chuchapur Kendragi MLA LM Khokte Hapada Lupa Lak Tara Pigani haina Office of the Village Volunteer Eastern John Kuki Zogang Kowlup amana social media da thaglakpadagi sarkar asib sogapada yauriba Kuki zo MLA sing amasung makhoigi mayumai singda security ki checks tharang hena kankharankhre hari Village Volunteer Eastern John Kuki Zogam Haribalup asi kaya yamna Zenain Oibalup amano amasung Kulai Paibalup ama Oiribra Habadu Hozumaki Oina Intelligence ki Maikadigi Chapchana confirm tawba ngamdrabasu handak thokiba irang asigi manungda Kuki Zogi Oiba Kulai Paiba Village Volunteer Force kaya ama tholokiba aduna maram oiraga Deputy CM Nemcha Kipgen MLA Ngarsanglur Sanate amasung MLA LM Khokte security hengat hanba yauna makhoi gi yummakai singda asoi angam thoktanaba security ki checks thorang hena kankharankhre masiga loinana khudong thiningai oiba mafam kayada security kankharankhre hari Kuki narco terrorist sing khandok triba phawa lamdam asida tangdulai taba purakpa ngamloi haina Dr. M Tomina Houdokhre Manipur da Yumnam Kemchana Luchingba government amasemlakpa asi Sivasena Manipur State Union na taramna oi tawbatabu Myanmar amadi Bangladesh gi changlakhiba Kuki narco terrorist sing khandoklaga deport tawdriba phawba lamdam asida tangdulai taba purakpa ngamloi haina Sivasena Manipur State Unit ki president Dr. Moirangthem Tomina Houdokhre Hauzik Delhi Leriba Dr. M. Tomina Makhatana Hai. Hauki Bachahi Lissingani Kulhumdagi Me Ahumdagi Kuki narco terrorist singna Manipurgi Maitei Singda Landaraktuna Chahi Ahumram Asi Achauba Awaba Kudong Chadaba Gaya Mayong Naduna Lakibani. Center government na Kuki Sing Warapagi Mahuta Makoiga Chaminabagi Mongda Waroshin Puraktabadagi Misi Mena Gaya Mayong Naduna Lakibani. Lanjanarakpa Mayumake Maina Tumna Tadok Bikrabasing Relief Camp the Awaba Kangduna Leribani. Center na amuksu Manipur da PR thamjinuna lakhibani Manipur gi miyamna CSO singna Manipur da amuk hana popular government thambinabagi apamba sing phondoktuna lakhibani hari Anoba lengak semlakpa asida Manipur imana thagatpa phongdorakli Handak anoba lengak ama honorable Y Kemchan singna Manipur gi CM oirakpabu Manipur imana taramna oi lonena ching amadi tamgi MLA singbu punsinduna Manipur da chakhotharang Paikhalakari Habat Hazaba Phongdorakli.
ꯏꯪ 2012ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯖꯣ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯆꯍꯤ ꯑꯃ ꯆꯨꯞꯅ PR ꯂꯩꯉꯥꯛꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯁꯥꯁꯣꯟ ꯇꯧꯔꯛꯄ ꯑꯃꯨꯛ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯅꯔꯦꯕꯜ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯏꯪ ꯇꯞꯄ ꯄꯤꯁ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯊꯥꯖꯩ꯫ ꯏꯪ 2012ꯗꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅꯤ, ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯟꯇꯣꯛꯇꯨꯅ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯊꯥꯖꯩ ꯑꯃꯁꯨꯡ IDPꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯈꯪꯍꯟꯖꯔꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯃꯅꯤꯄꯨꯔ ꯏꯃꯥ S. ꯁꯥꯟꯇꯤꯀꯨꯃꯥꯔ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ IDPꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯤꯄꯨꯇꯤ CM ꯅꯦꯝꯆꯥ ꯀꯤꯞꯖꯦꯡꯒꯤ Effigy ꯃꯩ ꯊꯥꯈ꯭ꯔꯦ, ꯀꯨꯀꯤꯖꯣ ꯑꯦꯔꯤꯌꯥꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯒꯚꯔꯅꯔꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯍꯧꯗꯣꯛꯈ꯭ꯔꯦ, ꯀꯨꯀꯤ MLA ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫